सोशल मीडिया की लोकसरग अपडेट खतंग मैम थमजरमगे कोकोमी की खोंजंग हनब लेते हाइबग लोइनना फोंदोरखिब वाफम खरा मैम तमिनसी ngasi aikoina COCOMI na sinduna aikoigi lam mangiba lamsingsi torbung baw changchangani haibagi phire mama lauthokibadu aikoi hanba leitana ngasi aikoigi Kaotagi Lampak sida lepaga Leiri aduga mi Manipur gi miyang khudingmak karphi thugairaga Hanba karphi mayam ama thamgiba matamdasu karphi thugairаканда lakhiba mi ngatani aduna kibiga nu aduga hanagi lingjen du chapchana leibirakanda karphi ji leiraga chu aikoi chapchaba Manipur gi phire ama launa na ba Manipur gi ngamkhai ji mangba yadana ba aduga Manipur da chawot nariba aduga India amadi akoi gi Manipur na tawba ngamjadra ba India gi corruption da Manipur gi sarkar na kaimta lengba ngamdana leiriba pochida aikoi gi Maitei oiba lam amadi Manipur gi oiba chingtam gi lam ma se ngak pa he basi aikoi mathau tai haidana ngasi nupi angang khaktana aikoi huji torbung da changna bagi da makta aikoi sem saduna leire aduna Manipur da leiri ba association khudingmak amadi ima event khudingmak icha isujing khudingmak kunamak mafam sida athuba matamda akiba leitana lakpirakanda Manipur gi lamai dagi aikoi gi chin kuki tanthokiba amasung aikoi gi Manipur gi leimai aise phajana Manipur gi chingtam boundary aikoi na leijariba aduga aikoi na merge tawraba matungda aikoi gi boundary yatlaga leijariba Manipur gi ngamkhai je kannana bagi damakta aikoi khongjan changcham minasi aduna Manipur da leiriba mipung khuding mangna yamna sakti ga loinana mafam asida athuba matamda yaukhin birakna ba mayam gi mafam da apil tawjari aduna aikoi chungleng lengdana Manipur gi ngamkhai kanna bagi namakta aikoi ngasi lepi tungda su lekani aduna mamang da su lepaga lai ipa ipu singna kanbirimba aikoi gi lamche aikoi na kanba tabani army na kanbidre na khallo natre hairaga central forces mayam singsi lising humpu lerambadegi huji lising maripu chure moina tawri basi karino haiba taragadi border da sangai ba misi bu control tawba ngamda ba army thambagi kari mathau tari huji aduna army se pulap lakhok pigro wakoina hairi aikoina kari gi damakta army na chin kuki amadi kuki sangak pada ngak tribano tan tribano kap tribano haiba matamda moina hairi basi counter insurgency gi order aikoi da thokte aduna army kaino nongmai kapang ngamde haiba taragadi nongmai kapang ngamaroi doba aduga counter insurgency gi order ngaidana leiraba army singje Manipur gi wangmada chathro natragana kamnariba mafam sida phugi holaga achonba nakanda tungeraga natri heragana michang changan nairakanda maitei gi lambu amadi Manipur gi lambu mangangane na sangaiba army singse atopa mafam da kamna gadoba mafam da leitabida hauna mafam amada saraga thaga adum tumdana sadana leiro kanadaba army Manipur da darkar oide aduna aikoi maitei macha singse lan gi damakta poglakpani lakhai damakta hingakpani nomakhak ningkha tamaga sijage hairiba birti kendra jitki ini aduna akhoi mangdri mafam masida akhoi chap chana lantheng nagani akhoi gi ngangkhai chap chana ngakani ngasi jima athuba matamda mi khuding mak changcham biro akhoi chap chaba phirep ka loinana COCOMI gi ngasi pangthok ka toriba amadi COCOMI na lakthokiba adugumba wafam singa do chap chana pangthokani haiba wafam si miyam da thamjari ngasi phongkiba tongan ma Manipuri si phongsing amasum thokiba thawdo thoksing degi maroibi ipausing myamna thamjagi ahanbada me nipan moregi khujairok turel degi ising sopusa khibi isan pa sikrabra hinglibra khangdrik hakthengna paudam moregi khunjan piama ipuroiba leikidraba matungna hingnabagi lanphamda seng amadi nga akangba yonduna imung manu punaba honarapani me ohum digi khangawduna hobrakhiba kukijo militant singi lana maram moiduna lanje naraglaga moregi asam rifles ki kemna sangjapam lawduna leiringaida angang singi thaknabi ising sokani haiduna moregi khujairok turelda plastic bottle paiduna sakhiba isanpa laisangthem nanau sikhrbra natagna hinglibra haiba chapsana khangmamdri Maramasina ngasi phawbura tumpham chapang khanglaktri haina more ward number 7 digi laisangthem ongbi surbala laimase humpu ma thoina thamoi sangna phongdorakli haujingna wangkhai kaithil asangbigi wangkhai girls high school da hangba relief camp directly bi mahangna makhatana hai sai manga rongi mamang ipuroiba lekhidre isanupa ani amasum isanupi amani isanupa ahal
abung mayum mekai panduna aikogi laikai da leibi school amada sakidar oibani me ahum digi horakhib irang do thoktrungai mamang da mahak tengdong yang da leiba masi ga loinana sengbek taraga manga amasum lupa lising kuntraga manga rongi nga akang musing ngamu lairo amasum ngari na singbu yauna modbung gaithil yonuna laikibani makoina sengbek taraga manga gi manungna manga yon khibaga loinana nga akang musing ju khara yon kraba matung me ahumgi numidang wairang pung taruka makhairum tarakpada modbung da irang horakpadigi pose punamak hondokrom laga masiga loinana modbung da leiba nepali yum amada sensinduna laki adumo mapam aduresu khudong sara roi khanbadigi nongai matung pung ani rom tarakpa throktuna sekmai turil kumlaga makhoi yamna kina lakhibani koki khulgi mapa yorakpada asongba singda amuk kakhatlaga koi thoktuna laklaga kangla tongbigi sani mandir mapa yoraga national highway rom da makhoi kakhalaki kangla tongbida leram nepali naha khrana makoibu sa pithaklaki aduga khongna sum lakpadagi sekmai gi miyamna makoi ani bu lambi digi okpi khibani maki masedi tengdong yang da riba mayum dhan khre makna sekmai gi relief camp me taru phawa laki masa singa pau phauna bada isa nupa ani amasum imau sing yauna issue singa loinana moregi ar camp da leiri isa nupi di palel da leiba maki mapam april 13 digi hana thabak amagi sakhibadigi lekhibani mak masa su sekmai digi kaksing da hangba relief camp da amuk lakhi modbung da yonana basing amadi yamlaba nga akang basing manghoba moredana masagi yumadu BSF laina mai thadokre haibigi pau tabada atuki matik thawai nungai khide hari moredagi mitei sing sipai sing na imphal puthorakpada isa isu sing adu yorak pra yengmad awabai ki sailaksida me nipanda isa nupa yaima el nanauk sei kungadre na Assam Rifles ki camp da leiringai da thakna bi ising naibadigi angang sing thau haibi yadre haiduna plastic bottle paiduna khujairok turel digi ising sokko satkibadigi halaktre haibigi pau takhi maki matai mama sum sipai sing nadi mathanda satkanu haina kana thinki adu makna karisu tawroi haina satkibani haina su tamakhi thaudo sigi matangna more PS ta report tawrabsu thiri dang hairaga ngasi phawbu masa phangdre masa na pa si hauji hingni brana tragna sikhrabra haiba sapsana khangmamdre asengba langalangjini khangdabana ngasi phawbu ma ki pangthokpam thokpa mathau mangam su pangthoktuna leiri maram asina mari leinaba authority na ma ki isanu pa gi asengba likun puthokpi pame herki mak more da leirap sahi nipurom sore hainasu paudam laktuna more da hana leirambasi mite amasum komni matungda tangkhul anal tamil paitin singmalaki koki singdi kaina thangda more da lakhibani makoina lakpada miyamna makoigi sana thangna polam singa masum phirol phawba mating pibihibana hairki BSF na more amasum Myanmar ga taina bangam khai ngaklingai dadi Myanmar gi koki singa more romda narol sanglak bangam khidi adubu Kargil land BSF sing satkraba matung Assam Rifles na more ngaglak padagidi koki singa si ising isagumna haijalakibani maana makhatana handak makoina lan torok padigi isa sing phawbu punna laimina phangdre isa no pa ahalna urup arapti gi relief camp da leiri imau nupina akampat ki Idol Girls College ta hangniba relief camp da leiri haki relief committee gi miyoyamana phongdorakpada hanadi wangkhagi relief camp asida miyoy sani rom leramani haujik sam yankhai rom leiri camp asida leiri inmate mahairoi sing lerik tamana na bokona bada lainga ki order laktri haina sommungi Biramangol College ta mahairoi ama mingsan sapara principal na normal admission gi mong lupa lising tarapit au haraki adumaina ma Ananda Singha Higher Secondary School gi principal ga yanaraga inmate khara lerik tamba thabada uniform select haina class yaholakta bayawki angang nupi masa sing aduna yamna ikaina leramba tu noaiti mari lenaba authority nu miyeng sanganingi aduga relief camp khara dana inmate singda nomagi lupa sama lenga na piraga camp khara dana phangdaba yawbagi maram su lenga na thijin haningi haira kenesu pawsida makata na phongdorakli makha sathara poina to papomana Leiri namat kan khre Leiri Burmese paithona mangara numidang pung 13 rom tabada nambol phoijung makha lekai gi tidim road nakan gi drain manakti gi kan mangam khre Leiri na du lekai gi miam e premjina lusingba wildlife explorers manipur gi kangbu nambol PS ki second OCY motilana lusingba police personnel singamasum range forest officer S Ratan Kumar lusingba divisional forest officer Bisnupur gi staff singi apunba kangbu man kan mangam khiban hari mafam adura Leiri happy pau lekai gi miyoi sina piraki amasum haikruzam village tagi haikruzam gautam gauba amana phawne tungna Leiri na du makhatana observation tawno Manipur zoological garden sinakhe
हाइरिबा लाइरेन मखल असि IUCN की रेड लिस्ट यावा मुठीगद्रा हाइबगी मिपाइने ओइरबा मखलने हाइरि लाइरेन कनबद यावखिबा पुनमपु डिविजनल फॉरेस्ट ऑफिसर अमसो डिस्ट्रिक्ट वाइल्ड लाइफ वार्डन डॉक्टर रिबिका सनु MFS ना थगतबा फोंदोखरेनसु पाउसदसु मखा तरकली अतोपा पाउ अमदना थवाई मिरेलना ngasi मिफम कौरि मणिपुर की CSO सिंगी अपुनबा सगनब थवाई मिरेलना हयेंग मिफम अमा कौख्रे इम्फाल की मणिपुर प्रेस कप्ता ngasi नुंगतुल पाउगी मिफम अमदा थवाई मिरेल वुमेन्स विंग की मीडिया कोऑर्डिनेटर P रानी बलाना है हयेंग अयु पुंग 13 इबोयमा सुमांग लीला सांगलेलदा CSO सिंगी लुसिंग ममदी म्यूट यावबा मियामगी मिफम अमा सिंजरी मिफम मसिदा CSO सिंगी लुसिंग ममदी म्यूट सिंगना सरुक याबिदुना मणिपुर की मियामबु लिसिंग अमा खक्ता सिंगबीनबगी वरेप लौमिनसी हाइना पाउजेंजरी हाइना माकना मखा ताखि मणिपुर की थौदो वाथोक क्यादा मंजिल थाना थौदांग लौरिबा CSO सिंग अमत ओइना पुनसिलु अमदी स्टेट असेंबली की अखनबा मिफम कौ हाइना ताक्सिनदुना थवाई मिरेल की थौमिसिंगना सरा हेनबगी खोंजंग संगसिलिबनी सरा हेनबगी खोंजंग हेना कानसिलगनी हाइना सुलुबसिगी नुपी थौमिसिंगना हानना फोंदोखरबनी हाइदि मखा सतरक पोइना तो पपम इरांग हेना साउथोकनबा बाटोन तौरे इम्फाल ईस्ट डिस्ट्रिक्ट की खुंद्रापुम केंद्र की मनुंगसना लैबा इकौदा लैबा मैतै सिंगी युम खरदा कुकी सिंगना हौजिक चांगसिलगा लैसिनबना मणिपुर लेगांगना खांसिन उसिनद्रे इम्फाल मनुंगदा लैबा कुकी सिंगी युम सिंगी एरियाबुना मैतैना संगबा यारोय हैना सिक्युरिटी मतिक चाना ngakhlaga thamba इकौदा लैबा मैतै सिंगी युमगी एरियादना सिक्युरिटी अमता सुंगा खंदना कुकी सिंगना संगसिनदना लैहल्लिबा लेंगा की थवोंग सि लैबाक इरांग हेना साथुरनबा बाटोन तौबनि हैना एपेक्स कमिटी ऑफ विक्टिम्स Villagers Ikau Sadu Yengkomang Dolai Thabe Masum Leitan Pokpi Maiden Pat Awang Lekai gi Mekedi ki Fongdorakli Ngarang Apex Committee of Victims Villagers Ikau Sadu Yengkomang Dolai Thabe Masum Leitan Pokpi Maiden Pat Awang Lekai gi Mute Singbu Kundrapum Kendra gi MLA Thoksum location lusingduna Rasbo na Manipur gi Governor Anisha Uike ga unaruba adugi Paudum Tambak loinana ngasi Imphal ki Babu Prada leiba MLA Thoksum location gi residence quarter pangthokipa paumising unabada Apex Committee ki convener Koizum Sarat Maitin hai ngarang si Kundrapum Kendra gi MLA Thoksum location lusing biduna Apex Committee of Victims Villagers Ikau Sadu Yengkomang Dolai Thabi amasum Leitan Pokpi Maiden Pat Awang Lekai gi Mute Singbu Manipur gi Governor Anisha Oikega Puna Unahanduna Hauzik Thokliba Manipur gi Irang sigi manuna Kuki Singna Yumkai Sing Tumna Mai Thadok Pikraba Hauzik Maike Dongi Maike Sumgi affected village Mari ki Khunja Singna Thengnariba Awab Sing Lenga ki Maike digi Tawaningba Apam Sing Governor gi Maphamna Paudamki Manipur की गवर्नर की मैकेडी की हाइबा विलेज मरी इसकी खुंजासना पामनिबदु लेंगा की मैकेडी की थबक ओइना ओंथोहननब की थाजब वाफम सिंग फोंदोरखिबदु अपेनबा फावी हैना कन्वेनर सरत मैतैन फोंदोखि मांगना हाय कुकी सिंगना युम कै तुमना मै थदोपिख्रबा विलेज मरी इको सादु यंगखोमांग दुलाई थाबी अमसुम लैतान पोकपी माइदेन पाट अवांग लेकै खुंजा सिंगी मरक्तगी इमुंग खरना हौजिक मणिपुर लेंगाना सजुवा जेल की कॉम्प्लेक्स मनुंग सारीबा प्री फैब्रिकेटेड टेम्पररी हाउस असिदा लैदी खरा अमना कुमल लंपक स्पोर्ट्स कॉम्प्लेक्स की सनारुई सिंगी हॉस्टल लैदी इमुंग खरना खुंदाकोमदा लैबा RSS की ट्रेनिंग कैंप लैदी विलेज मरी एसगी खुंजा सिंगी अपामदी Making Dulai Thabi Gram Panchayat ki manungda nauna yum sing pulap oina saraga thambiyu haina Kundrakung Kendra gi MLA Lokeshwar Manipur lenga amasu Manipur gi governor gi mafamna khangale hairiba Dulai Thabi GP ki manungda yum sing adu sabiragadi Khunja sing ngak leitana makhoi gi hana leramba yum ingkhol gi mafam adudasu chattunu yengsinbaga loina hangduna leiriba lokpam singda manama sing kya thabasu ngomani Manipur lenga na Making Dulai Thabi GP gi manungda yum sapham gi mafam pidragasu MLA Lokeshwar gi mafam aduda leizabalamda miyam gi yum sapham mafam pisagi haibagi wapam mamang gi phungdoktuna lakrabane hairiba yum sapham gi mafam adugi matangna ngarangsu Manipur gi governor ga unabada MLA Lokeshwar gi mekedigi pawdamduna khanganamki ngarangi unabaduna Manipur gi governor gi mekedigi phungdoraki hairiba iko Sadu Yengkhomang Dolai Thabi amasum Leitan Pokpi Maiden Pat Awang Lekai Khunja singi yumasi pre-fabricated house natabida phajana permanent oina sana pigi wapam phongdoraki madugi damak Manipur gi governor bu committee gi mekedi gi thagali soide makhasa tarak poina to papamna kuki khulai pai bisna ngehak leitna lan gi kai hoba leptri Imphal East Yengang Pokpi Police Station gi manung sana leiriba singa nakna ba mafam kya kuki khulai pai bisna
ngak leitana nomai kapa singkong singyada kumtharaktu na maitai sing ngak leitana lan kai hoba leptri tha sigi anigi nungthil su kuki khulai paibi singna thamna pokki khulgi singdagi kumtharaktu na maitai singna kai horakhibani mata madru kuki khulai paibi mioi kharana sing mothakagi tampak lomna nomai maton onchinduna thamnaga makhoi kharana singyada kumlakhibani makhoi na kumlakpa ubrigi mafam adura duty tawduna leiriba central force ki personnel sing adu magi position lauduna lainaki suhaina kunjasna phongdorakhi ngasi su ayuk pung tararam tarakpa du waida sana sabigi singthaktagi nungmai round mangarum kapakhi madura asu open laikhide hairi ngihak leitana singkong singyada kumthaduna mitei singbu usit hoidaba mong asi asum henjit anglabdi khangmagi pangal hedokhiduna nakalani gi marakte hena saw irang tholalo heningai leiti suhaidi nomai kapagi makul tabadagi hanadagi mi painaduna leiriba thamna popigi mioi kya manak nakpa safagataba mafam school na singmuda pulap senchinduna leina khianisu pausida sumakatana su palakli makhasa tarjar poina ngasigi sanga express ki editorial myamna thamjaram gei cookie singnadi hektamak yabra manipur cookie singna tawningba tawbude hektamak yarabra cookie singna poppy pambi thaningle thabi yabra protected area loksing ningle hektamak loksing yabra asigum mafam singda khul taningle hektamak tabi yabra cookie singna dominate tawbi area sing state ki security force sing lehenba yaroi haraga hektamak lehendabi yabra cookie singna dominate tawba area singda sako tharang ki thabak sing tawbu matamda makhoi ayaba lawgadabani haraga hektamak yabra asiguma yadaba kayama yaraduna lakhrabra karigidamak yaraduna lakribno manipur government na pangal sonbagira masa masagi soidraga loide khanabagira madugi mahini haibigai housing state asida thokliba asabu wathok lan thokasi cookie singna matam sangna makhoina dominate tawbu mafam singna makhoina tawningba tawraduna tawbuladuna lakre makhoina lauksiningbu lam kya ma lauksiladuna lakre makhoina semganingbu kul kya ma sengbuladuna lakre makhoina thoningbu khulgi maming sing tholaduna lakre makhoina thaningbu popi pambi singmai tharaduna lakre makhoina lauksiningba protected forest area kya ma lauksiladuna lakre makhoina iningba history gi leiri kya ma iraduna lakre makhoina yongningba memorials stone kya memorials gate kya yongraduna lakre hairiba sing asibu nomagi manungda aing amara tawkhiba thabak ngakthara hairiba thabak thorom sing asida haujuk paliba madi mamangda pankhiba manipur government ki makok thongba minister official amata khangkhidabra thokidaba engloco ki war gi memorials gate memorial stone yungma matamna manipur government na hiramasi matana mamutana thizilhodaba karigino asiguma thabak thorom ama torok matamda government na athingba amata pikhidaba karigino adu oirabadi cookie singna tawningba tawbuda manipur government su asumak ayaba piraduna laki haibanatra thokidaba engloco ki war gi centenary gate yungbada ayaba pikhiba memorial stone yungmuda saruk yakhiba manipur government ki official singi mata house power case lokhatriba karigino asigumba history ga mari lenaba ningsing thauram amagi matangna asumaran kari suthidana elected person singna saruk yakhiba gi maram karigino panama sina taklibadi manipur cookie singna tawningba tawradun lakre masida manipur government na khangna khangsin usinadana matam sana lakre haibasimadi mek sengna sumlabu wakma moire hairibasing asida natana manipur cookie mizo gi masing hengalakpagi sang asiki matang su government na matang matam sana thizil hodabadigi asoiba kyam leiri haibasimasu haujikti mek singna songthorakle hiramasigi matang manipur state population commission gi maikaidigi phongdorakiba wapmada kumja english ngamaga sani pan ga marfuga mathoira cookie mizo gi apon mising asi lising taraga tret oirami aduga kumja english ngani ga taraga mathoidana makoigi mising asi lakmari ga lising ifugoni pan oi haina phongdorak palai khabani adugo nakalamorom na kumja english ngamaga samapan ga marfuga mathoida mitegi mising asina lak amaga lising kuntraga mapan oirambadigi kumja english ngani ga taraga mathoidana lak taraga ni thuga lising yang khairum oi nagagi masingna kumja english ngamaga sani pan ga marfuga mathoida mising lising mapan oirambadigi kumja english ngani ga taraga mathoidana lak taruka lising nifuga mapalom oiribani hairiba report asigi matungina sarokna kumja english ngamaga sani pan ga marfuga mathoidigi kumja english ngani ga taraga mathoigi manungda cookie mizo gi hengalakliba mising asina mite amasum nagagi hengalakliba mising asidagi asuki matik sathina helibani masi mataw koramna oirakhibano mari lena official singna hiramasigi matangda matang matam sana lokatpam tok tabuk sing matik thokna mating thokna lokholam tarabadi hauju tholabiba wa thoklan thok mayam asisu thoklamdaba yai haina khali hiramasigi matangda thenglabasu thengna manipur government na thijinba madi lokhatpam thokpa thabak sing lokhatpasu
ꯍꯧꯈꯤꯕ ꯂꯩꯈ꯭ꯔꯦ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯃꯅꯨꯡ ꯑꯁꯤꯗ ꯀꯨꯀꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯄ ꯄꯣꯁ ꯀꯌꯥ ꯑꯃꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯒꯤ ꯃꯤꯡ ꯄꯜꯂꯗꯨꯅ ꯂꯨꯖꯗꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯉꯥꯡꯁꯛꯄꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯀꯌꯥ ꯑꯃꯁꯨ ꯚꯥꯏꯔꯦꯜ ꯑꯣꯏꯔꯤ ꯃꯦꯒꯤ ꯇꯥꯡ 3ꯗ ꯑꯆꯨꯝꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯆꯠꯈꯤꯕ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯒꯤ ꯑꯆꯧꯕ ꯈꯣꯡꯆꯠ ꯑꯗꯨꯗ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯁꯔꯨꯛ ꯌꯥꯈꯤꯕꯒꯤ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃꯁꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯄꯨꯡ ꯑꯣꯏꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯠꯈꯤꯕ ꯃꯤꯌꯥꯝꯒꯤ ꯈꯣꯡꯆꯠ ꯀꯌꯥ ꯑꯃꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯀꯨꯀꯤ ꯃꯤꯖꯣꯒꯤ ꯅꯍꯥꯁꯤꯡꯅ ꯂꯍꯨꯂꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯖꯧꯃꯤ ꯔꯤꯚꯣꯂꯨꯁꯅꯔꯤ ꯑꯥꯔꯃꯤꯒꯤ ꯐꯤꯔꯥꯜꯁꯤꯡ ꯐꯣꯡꯅ ꯄꯥꯏꯕꯗ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯃꯃꯥꯏꯗꯁꯨ ꯂꯍꯨꯂꯨꯞ ꯑꯁꯤꯒꯤ ꯐꯤꯔꯥꯜ ꯌꯦꯛꯈꯤꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯈꯪꯅ ꯎꯅꯈ꯭ꯔꯕꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯀꯨꯀꯤꯁꯤꯡꯅ ꯂꯧꯁꯤꯟꯈ꯭ꯔꯕ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯤꯇꯩꯒꯤ ꯈꯨꯜꯁꯤꯡꯒꯤ ꯌꯨꯝ ꯄꯨꯝꯅꯃꯛ ꯇꯥꯛꯊꯣꯛꯈꯤꯕꯒꯤ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃꯁꯨ ꯚꯥꯏꯔꯦꯜ ꯆꯠꯂꯤꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯀꯨꯀꯤꯁꯤꯡꯅ ꯇꯝꯄꯥꯛꯀ ꯂꯣꯟꯅꯕ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯃꯈꯣꯏꯒꯤ ꯕꯪꯀꯔ ꯁꯥꯖꯤꯟꯕ ꯂꯧꯕꯨꯛꯇ ꯂꯧꯎ ꯁꯨꯕ ꯆꯠꯆꯕ ꯂꯧꯃꯤꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄꯅꯆꯤꯡꯕ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯑꯃ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯔꯛꯇꯨꯅ ꯂꯥꯛꯂꯤꯕꯅꯤ ꯃꯔꯛ ꯑꯁꯤꯗ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯜꯂꯤꯕ ꯀꯨꯀꯤ ꯃꯤꯖꯣꯒꯤ MLA ꯇꯔꯥꯅ ꯍꯧꯈꯤꯕ ꯑꯣꯒꯁꯠ 18ꯗ ꯀꯧꯈꯤꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯑꯈꯟꯅꯕ ꯁꯦꯁꯟ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯗ꯭ꯔꯕꯁꯨ ꯀꯨꯀꯤ ꯃꯤꯖꯣꯒꯤ ꯃꯤꯅꯤꯁꯇꯔ ꯑꯅꯤꯗꯤ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯣꯐꯤꯁꯀꯤ ꯈꯨꯠꯊꯥꯡꯗ ꯁꯨꯔꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯍꯪꯅꯔꯛꯂꯤꯕ ꯋꯥꯍꯪ ꯑꯃꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯅꯤꯄꯨꯔꯗꯒꯤ ꯇꯣꯈꯥꯏ ꯇꯥꯖꯔꯒꯦ ꯍꯥꯏꯅ ꯂꯥꯟꯍꯧꯔꯤꯕ ꯀꯨꯀꯤ ꯃꯤꯖꯣꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯑꯔꯣꯟꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯁꯣꯜꯂꯤꯕꯅꯣ ꯄꯥꯏꯍꯜꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯨꯀꯤꯁꯤꯡꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕꯗ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯅꯁꯨ ꯑꯁꯨꯃꯛ ꯑꯌꯥꯕ ꯄꯤꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯁꯤ ꯊꯣꯛꯂꯛꯇꯕ ꯅꯠꯇꯦ ꯃꯁꯤꯅ ꯇꯥꯛꯂꯤ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯅꯁꯨ ꯀꯨꯀꯤꯁꯤꯡꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯑꯊꯤꯡꯕ ꯄꯤꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯕꯁꯤ ꯆꯤꯟꯗ ꯄꯉꯥꯡꯗ ꯉꯥꯡꯖꯔꯕꯁꯨ ꯇꯧꯊꯣꯔꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤꯕꯗꯤ ꯀꯨꯀꯤꯁꯤꯡꯒꯤ ꯃꯐꯝꯗ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯑꯀꯤꯕ ꯈꯔꯗꯤ ꯍꯧꯖꯤꯛꯁꯨ ꯑꯁꯨꯃꯛ ꯃꯥꯡꯗꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤꯅꯤ ꯍꯧꯖꯤꯛ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯜꯂꯤꯕ ꯀꯨꯀꯤ ꯃꯤꯖꯣ MLA ꯇꯔꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯗ ꯁꯛꯇꯤ ꯄꯥꯏꯔꯤꯕ BJPꯒꯤ MLAꯁꯤꯡꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯄꯥꯔꯇꯤꯅ ꯍꯧꯖꯤꯛꯁꯨ ꯀꯔꯤꯒꯨꯝꯕ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯠꯄ ꯉꯝꯗꯅ ꯂꯩꯔꯤ ꯀꯨꯀꯤ MLAꯁꯤꯡꯅ ꯇꯧꯕꯗ ꯑꯁꯨꯃꯛ ꯌꯥꯔꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗꯕꯨ ꯀꯔꯝꯅ ꯍꯥꯏꯔꯣꯏꯗꯧꯔꯤꯕꯅꯣ ꯃꯅꯤꯄꯨꯔꯗ ꯀꯨꯀꯤꯁꯤꯡꯅ ꯇꯧꯅꯤꯡꯕꯗ ꯇꯧꯔꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅꯁꯨ ꯑꯁꯨꯃꯛ ꯑꯌꯥꯕ ꯄꯤꯔꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯤ